Hojik sanabagi pauda. Judoka Linthoinganbi Tanambamna Berlin Junior European Cup 2025 ta India ki Ahanba Oina gold medal Ngamba Judoka Oiduna Puwari ki Pandup ama Semkhre Chahi Taranipan Kaktangai dibi Manipur ki Imphal West District ki Mayang Imphal degi sanaroi asina KG humfu humdoi gi makha gi wet category gi podium gi makokta lep pangamduna singthaningai oiraba mingchat purakhibani Berlin Junior European Cup 2025 ta Malem gi Laipak Kuntraga Tarete gi lakiba sanaroi Chatuk Tara Nipan gi manungda Linthoinganbi na Team Inspire Institute of Sport IIS ki fazaba performance kaya piduna international thaki opponent sing mathang thengnaraba matung final round da top seeded ladiba police ki judoka bu European gi phambak thakta India gi judoka na singthaningai oina namthuduna mai pakibani Linthoinganbi na mai pakpagi mikupta ngasi fangliba mai pakpa asi mahaki oina pumnamakni mahaki coach ki thaudang amadi imong manunggi mateng pukning thogat pibana mahaki mai pakpa oirakpani haina fongdoki Linthoinganbi na English ngani kungani thoida Sarajevo da pangthokiba Cadet World Championship ta KG Yankai Gatare ki makhagi category da world title lobangam kiba aduna ngasi gi gold medal lobangam lakpagi achouba lambi oiri